February date 7 Saturday numit asigi daily guidance universe na kari habiri haibatu yengase. February date 7 Saturday asigi guidance. Card 1 leire. Card 2 leire. Card anisida adumna karamba card khanbiningba card amamam wakhanduda khanbiro. Ahan bagi card khan basingi ngasi ahan be card si 10 of cups la eko yamna positive oiba card amani ngasi se home life amadi relationship ta su yamna joyful oiba numit ama oigani ko family time yamna pibi yu ngasi se karigumba conflict lai tar su love amasung peace ka loina na pot to resolve tongna ba hotna bi long term stability gi damakta ngasi haidi apik pa moment mayam ama smile macha ama oiba yai natraga sunset ta thokpi ruba yai yamna nungsiba quality time to family da pi ani suba card khanba sing amo yengasi ani suba card khanba se 3 of sword la eko ngasi se adom se emotional pain oiba yai natraga thamoi kai ba yai natraga kana gumba na betray tawbasu yai aduga ngasi se adom na ngang thok sak tok pa tawbada su kitang section biu haibadi adom gi wahai amada ko naknaba marup mapang su yam haidi connection to deeply warauna giba adugumba thokpa su yaeba ko aduna wangang bada kitang section biu aduga ngasi se haidi mina betray tawrokpa natraga emotional pain kaigumba phangba taragadi adugi duda adom stuck tawraga haidi adugi energy duda laitana bo hotna biu adom na ngasi hotna doisi haidi adu release tawthokraga poto release tawthokraga isana isabu healing practice tawbiu haibadi deep meditation tawbibani khangde natraga meditation gi any music tabibani khangde adomna pamjaba aduga release tawnaba hotna biu adu I love you all. Apaba numit oibiyu. Stay positive. Keep shining.